मियाम की दमक्तने इतना ब्लड सेट तादना इखेंग तागिदना मियो भी पुंसी कयाम लोगिदना कयाम की थेंखांग नाइना अदुगुंबा इतिहास मयाम अमा तांकक मयाम अमा हौदना लागा एनएसएन आईएम ने को तुमिने लेथोरकनी काइसिसु थाजदेबको अदगी तांखुल हाइब जाति सिगी मियाम जिनसुको मथमोइद क सुपेलम गदोबु मानदेब हंदक थोखिबसिना ये इवन अदुगी मतुंग इकान कानदना लितान सॉरी सला कैथे लेदुदा मुक्थोए सना कैथे लेदु लाइबक फदना वायलेंट हिंसा जे नाकल अनिमक तम थोकद्रे को थोके जे सुम तौ लेरेब तौ लेरिबसे मसी लमजाता नंगसा है दो नसागी भारत की लॉ ऑफ द लैंड सिबु चैलेंज तौरपा मुंगरकपा सिंगरकपा नवालोग दे हरपसे मदुगी कांगबुदुदी फारग वारओ हायबने वारकदोब मिसी वारक तरमती नखोइना मखोइसिदा करिगुंबा खरे इंजल्ले हायबने तौरो हायदना मतम मदैबे मखोइना महाभारत किदा याम फजब परा मते खरे लेयबा अखोइदी लमन खुमनबगी पॉलिटिक्स से तौबदौन तौवे ममांगी सरकार दसु खोइना उइयबा इबोबिना पालिंगै मतमदा पेनगिदब मयाम सिंगदो मदु करि हैनी लमन खुमबदौना सासन हे तौबगुंबा अदगी अमन तौरमगा अदुगे हेक खरा मुकनाना हेक्ता खोइगी सासन से गवर्नेंस से हेक्ता लेबदौना तौबा मतमदुदा श्री कृष्णना अर्जुन दा हायबको करिगुंबा नंगना महाभारत की नसागी कुरुक्षेत्र की लान से करिगुंबा नंगना तौगे हरबा नचिन नाव की मथक्ता लमगी दमक्ता मरम ओरकांद लमन खुमनिंगबगी लान ओरदी आई नंगी सारथी ओइब सुंगम ngमोय हैबनेबा नीति नियम चुमदबा शासन नमगी मायोक्ता लान तौगे हरगदी ऑफ कोर्स आई नंगोंद फुल्ली सपोर्ट तौने हैबनेबा ngasai sar sarat na हाइबीबसी आईगी वाखंदा आइना लामजिनजबनिको अखोई सी मिचम खोइसे सेगासियस याम ओगदबनेब अचुम मरान मसक मन खंगदबनेब अखोइननेब अखोइना खनगिबा अखोइगी मिहुत्तुना अखोइबु हंदना येंगनदबगिदमक मोय खनगिबदि नतेब अखोइगी पुंसीसे थाक वांखलननबगिदमक्ता अफब खुदिमक मखोइना लमजिंगक्सनो हाइबगिदमक्ता वी हैव इलेक्टेड देम एज आवर लीडर खनगिबनेब इबे मै हुजि गाड़ी थौबा इम्फाल बाजार ओगेरा थौबाल बाजार ओगेरा अदगिदी करायदनो ओगेरा अचौ असा अमा लाको मतमद नंग गाड़ी थौबा यारो चथो हाइसे ममांगद तोंगिबदुना नि खंगदे मनिंगद तोंगिबदुना नि खंगदे कर्नेल कमांडर ओगेरा कमांडेंट ओगेरा अदगी कर्नेल ओगेरा अमा ओगेरा एमएलए ओगेरा मंत्री ओगेरा चथो हाइसे लोइना मा हाइनेबा सी दिल्ली द वाथो ओइग्रबनेबा वीआईपी कल्चर से मसी टोजे हैदन को हजिक लेरिबसी बोबको अदुना अखोइगी सिदा यामना थुना शांति पोरप याबगी लंबी अमा खक्ति कना करी कमाइना तौगे हैदा अखोइगी यूनिटी सिमा मपुंग फाना प्लेटफॉर्म अमदा खोंबम अमता दिलेमिनरबा पृथ्वी की फोर्स अमतन हायरप मतमदसु अखोइना मधु मायोंग यारबा what the government is coming to do for us adu nataba there is something that I have to do instead I am waiting what the government is planning to do sarkar na akhogi damakta kari tor kadage haibugi mahota akhoina su kari kumba khara tawba ya ina songthorok pa yam righteousness oiba ko adugumba khara thola aba madudagi demuk government of India sina ngasagi state ka union government ga lainariba mari dugi makhada sarkar pairapadi yauriba MLA minister ama singsida mogi tobam thopa thabak phajana taholaba laiba raija du da laiba khogi Manipur da laiba sarkar sinasu bureaucrat officer singi ko magi mathau phajana taholaba MLA khuding maksi jo magi tobam thopa taholaba magi jurisdiction da constitution da lobam thopa daita phajana laholaba adu oragadi ko mana mani narakta basu yaeba kanglub ki politics tawbse masidi akhoi Manipur na akhoi MLA singna aduna adana lamdam sigi miyo amatana madugi wakhalon akhoi kanamtagi wakhalon da mamita deba handak sarsarat nang sa hagi budu litan da yum mai thabada army su yorom masuno sam rifle su yorom masuno yorom masu phare yorom dar su phare mogi mamang makta da thaba matam du wogda kari daw lege ba leitrabani na
Thawoina instigate toba mai chuba makha yauriba adugi mai chubu duneba akoina madu hek tok triba makhaidi we are never possible to expect peace in our state sunga yaroeba hoji sarkar chauthokta be maram karino portfolio yen thohan be maram karino honorable cm da karidobagi sakti pidribano piro loin piro ba telaba matam ogera ma angam ba tokjaram janu magi collective responsibility cabinet minister moitra ni thoidugi mla mayam gi sohjok praja gi sohjok ta pulla kanda kaino tawbe aba torom jano ko adugum bakhara ngasai sincerity honesty se ngasai gi chukli pare ba kangbu singsida karigum bakhara pokla agadi ko anoba Kemchan led government, Kemchani government sina tian krama tamasida stada akogi conflict mayam se resolve tobagi lambi da mai pa nga junction bangam gadoribra center gi makada chalai doribra cm gi oiba power da tawduri haba wahang si baso hangi aduna thamoi sing semba lengak sida irang ki losi lagena semba lenga oidoribra tunga na mayam thamnari bjp lenga kanna semba haba wafam ju mayam paksana nei na be wafam ju leidi ojagi undi kari mo thambini gusa churbula aigi ngaki mamangda akogi Colonel ay yam basarak na so yam pachana mayik seng na so habi gre ko ay brother Michael lamjathang na so pangre ado ay hojik ori basiki matang sida anoba sarkar masemak pa ko many more new government may be formed laksanova but could do nothing to solve this problem hojik maitaiga Kokiga Taunariba Irang Loshendri Shanti Laitri Tangdu Laitaba Netaba Punsiama Habitu Akoi Laitri Abuko Laitaba Sigi Matak Sida Maina Chuba Hograba Bomb Hoji Pokai the wing I lay never Santi Shule Leroy Hoji Achawala Namazu Mula never very shortly I see government of Indiana Sason na may shubuneba because akoy si injustice politics amakaki oppress to bida ba kangbu victim ba maneba koy si akoy na di Africa laibak si yamna chakut ba chakut pabgi mami yamna waliba civilization si mapung pana laitriba Laibak amadong na wari sayaba. But Africa gi itihas ki ang pazaba pauro malayab. Unless the lion starts writing the history, ko ay amukan na hage ko. Unless the lion starts writing the history always will be that of the hunter's side. Pazagraba one have ko. Akoigi 2023 dagi Horaki basi Santi Lotion Kangluk Amaga, my take a tongue that evil si lotion drinking Maraksida Amuk Karai Dino Karidono Kangho the Bama Kakna Mai Suraktana Hujiksi Pong Pong Sana Lairim never. Even Ngarang Maxi Myanmar border Kamzong district ti Oiba. Chatrik Habiduga Grihang Harisiga Mapamanisida Nupi Mama Tola Ganda India gi security forcing sina movement of si tingi bene Karigino Arun by Zendama the Moji Satok Sin Tauribini Habidugi dissatisfaction pain the Bamana Mangtana kan the Moichat level Solution D Porake Haragdi it is not the matter of the new government Ano sarkar lak pasina sunate ba khurji bari se chukli bari se sanari base Manipur government sungna nate ba Manipur government di innocent ne ko yam chamjabani ada lairi ba kangbu se asina tauge haina khallaga tauri ba thaba amakak Manipur da atamna na tauri ba hari ba atamna na tauba thabak se hek to khraba matam du da santi leirane ba ko yengo ba moina khalli ba se Karbianglong National Liberation Army na malerame. Moina achoba ihawa mahawrameba. Kari haina hawrami makoy si
territorial council gumba ama shembi gadabani haidana madu bharat sarkar ga assam sarkar ga karbi anglong gi hujiki hariba kangbu singsiga yanaba ma poraktana article 244 a si implement to haidana yanagre implement to ba haidana yanagre ba they have agreed each other adugi makha tarakpada moina article 244 a si sukchat chanaraktabadagi ngasagi moigi karbi national liberation army kangbu si on surrender tok thokre makoi gi dabi do fangabani haidna after that implementation ji tarokta dana zum moise hane gi phibam de lere very recently dimasa national liberation tiger ina amamuk thole eba kari gi thole you the government maybe the Assam government or the union government is to implement it yanagi bu wafam dudi thabak to ontho haidana onthok tragadi koi khut to khulai paine na mula eba ko hoi ngasai gi neinaba singsida mayam amalei taseng namak anauba sarkar sida government of India sina federal structure amagi makhada chief minister na lusingba anauba sarkar sida sakti se into to ina pibiraba adu tawrerga thabak se phajana tahallaba unified command gi chairman chief minister da pibiraba security advisor lothoba DGPC oibam thokpa mina oira abako sumaina tawdana sason sida ahomba khara lakdana karigumba khara tawra agadi hoi mayamna santi gi khongthang se khara la abraina khanbusu yayaba luri bu wafam khara leyeba ibema ko Michael lamja thangna no mangangki aine tahobada ko akhoi gi tidim lambi sida Imphal to Chorsanpur bawgi lambi sida Kwakta aina muslim gi khullama leyeba bema Kwakta asigi manungda Gotho leina khullama ley hoji Assam rifle lei ko Gotho laiba sidagi na tuibong bawse hanadi sigi chingmai gi thangjing chingi pareng si yang hangame pungang hangame hojikte ekta mi jumjine kiri inana leirabane ba nungdang khakti ibe ma yengbada kohima dege hena fajabajane mai gi mangan jina pungang greba hang na chahi kharagi matam kharagi mamang da leiramba mafam do hojikti kari taurage da yum ngakta leire chatpham lei yum sabam leitre haidi anau ba mayam singsi pusal leeba Myanmar degi oibai Bangladesh dei Mizoram gi hojik chathariba Vidhan Sabha gi mifam sida makhoi honorable minister amana wahangi pakhum amada piyaba 38,000 Bangladesh dei lakpane Myanmar degi lakpane Myanmar da punna Mizoram da punna leiriba refugee masing se lising kuntrani pansure adumaina tawdana jiribam dasu matam duda vote kana na bani hedana mirep oirakhiba karakhiba sing aduna ngasagi Manipur gi wang masidagi pusala alga ahang ba mafam jingsida matam dugi mirep oigiba sing mikhal da mai pakraba miyam gi luching ba sing aduna adum pusan dana yumje ahang ba mafam da sahaleba jiribam gi bema Jiribam Assembly constituency gi population is around 27,000 neba. Out of 27,000 is only 8,000 gatne ba maitai se. Mikhal da mai pang anabani dana moina tobiram ba kumai duna ngasi di kare mai sure eba. Same thing Chorsanpur gi jaga constituency maybe Pharzol da OBI Chorsanpur district da OBI mayam sig da kendra khara da di ko influx taur abaneba. Makoi sing se akoi dona right se tala abane sigum mayam sing sigi polum mamasu sarkar sina puda badinate adugum mayam sing duna mu irang horopasida number 1 lead tawri ne ko aduna moina lead tawning busu tawjasanu amasu oisanu ko suknya yaroi da pot amakhak leba akoi di lamja thangi thadu community oigera maite gi oigera we are taught by our ancestor to fight everything very fearlessly chukki dena koi se loina mak thelo wife de koi pai pusing de tambirame ko yamna luri badi
injustice oiba politics amakak akhoi gi ithak ta sana leibasina maram morakanda akhoi se irang je tum tholeba losilage na toropa maite ga kuki ga gi irang je kitang nemthare e stability khara lai na toba matam sida atop kangbu amaga mu hore e si maina chu khatlamba bom je hojikti chauna pokhai ga dawgi dang taw leire ba ko sinma adudagi amu communal idea se akhoi di oppose to we Karino atam na ba podama akhoi gi ithakta union government jina atam na tobra haiba mayam se everywhere every nook and corner do ko many people are discussing it talking it ko ausi asigumba sasanji lerak pasina kari tawre asina injected akhoi de hida capsule leb madugi dimezama China saitheng mayam amana ngasi de Manipur se manglom de sanction badilai dana tum da loina hangra baneba our future is not so bright now. Sunglay later banebako. Aduna, aina hygienic body, anoba sarkar amala asu, atopa miyaman Chief Minister Oidana Lagasu, Honorable Kemsana Luchingbu Orasu, Amanabu Orasu, Asom Lakanda, Chukli Pariba, Kangbu Singna, Tamu Shengna Hek, Karigumba Makak Kaman Toroktragadiko, Manipur gi Irang City, Anoba Sarkar La Hedana, so I delusion Mangamuni Tazade, Maramdi, Hoji, Nick Laubo Port Karase, Ngai Duna Lady, Sigi Potse, Matang Sana, Matam Chana, Interbin to Hotraba, Yangza Laudraba, Tarai Lauru Ragadiko, Masidia Roibema, so Idanane, Anoba Lanama, Hoji Lakani Habase, Igi Wakanda de Dumaina. Okay, Oza. Yam Pazana Ozana Marichumna Tambire. Labor to Irang Lucian Gabas. It's not in the hand of the state government. State government could late happening. Center Nabu, Center Hukungi Makayam Pole Haitarian, Center Lucian Gedi Gabaya, Bamara Mamam Lake, Aduna Center Na, Asidani Kushanam lies how Nasagi, how holistically and how genuinely. Si reform to government habagi wahang siya so mamam lai aten ba matam gi hujiksi matam sem sang badi oidri government reform to gitar so aduga amuget mana thabak tawdri matam su yam ti li haitare koi anoba government sina aduna PR government gi matung hujik asi gi anoba government sem kra matung da akoi gi administrative breakdown mamam lai ki basi masi se phajana akoi gi institutionally reform to ba kari mayek sem policy sing ukre ha ba ngase koina laite aduga hujik yamna focal point IDP singi resettlement timeline for the resettlement of IDP loina maki habse koi na kai seng drip ne duga makoi gi leidiba rehabilitation gi su leire aduga tongan na makoi gi sinna ba akoi gi utilization gi adagi disperse tau ki ba kam season akre ka habina chingo makoi gi damakta kayamo gyamna akoi thamoi seng ne center da gi sigi my concern haitare sima so koi mayek seng de mayam ama dum haidi pot mayam leide aduna hojik leidiba mechanism tracking mechanism haitare masi se kayamo gyamna masi mayek seng agi habse hujik leite policy leiram ba yai adubo mayek seng uthok pangam da be wafam leide bot center in state sig wafam je leide government se tungana bu tham khra ka nakana marum thamakan da swaida pabungi mot sida praja gi role se am chawrakpa asigi posim leide political handa ke anau government sida center gi amasung state ki leide ba magi political capital se magi back se kayam leide irang ki lotion na be damakta manga junction na ba hai basi khajitang a koi keep aside toraga praja singi support civil society organization myamam leide ba chingi tamgi myamam leide ma koi sisu kayam ready oirege hai basi kamai thambi ding user Bema Sobala Hek Horopadagi ko. Akoy di Kanagum se hedana Chongtoro Pangak the neb. Lojing Loya da Chingya Tambya da Kosu Kolai Makoina Mayam Paidana Adagidi Sarkargi Makada Leba uniform setpa Sipai Naina Maru Marangi endana no mai pidana kotana Tawena Kapali se. Asia koi tawunu na koi di ngak thok sakiba ngak taneba still koi di fully prepare ngak taneba ko baira pai bi oshno CSO oshno ama oshno loina ma koi di hana de gi laudana lak paneba ko akoi masen gi marak sida nuksina da na bagi singsep ta ba rajniti tawgunu akoi gi laura lai ima ben sing na sun lai ko jat bizat khai ganu adu ada tawguno habasi adum irang thoktrengegi mamang da so khoide dum mak laura laeba koi nuksina na akoi maitei gi haidigdra tampak ta leiribu sing sigi am phajaba wakhalo na malai rewrite of our history haba malai ko
rewrite edi kaino de bema akhoi gi great soul mayamama departed great soul mayam akhoi masak khanghodraba khanghobasu yawba akhoi gi iramdam se akhoi gi damakta khudol thambiramba british ki sasan degi mullakanda akhoi gi damakta ne na thamnanma bo honabada thawai kat khraba mayam singaduna ningjaramba pamjaramba adugumba inspiration mayam wakalon mayam ningjaramba mayam jingdu akhoi na madu thabak to ontho kanda tawthorakpado madu neba akhoi na rewrite of our history haise akhoi ipa ipu jingduna halaman jingduna ima iben jingduna asa mayam ama tawrakanda makoina thawai katkiba moin khanjaramba khudingmaksingdo akoina thabak oina onthora akanda adu anoba history ma lamai phakadorim nebako punsi haibasidi itihas ni ko ibm magi michael lamjathangi colonel sar sarat ki punsi je khoi chahi chama hingani haina khoina kasu haibangam banateba life span se ko bidhata da tamlai grabane haining iba pote tay na tebe ma mi magi punsi da tauge na khanbase khanna tauramdana dumak loi girim neba telaba manipur sarkar gi matam sida akoina shanti ji purap ngamgadra haise hoi ngamnana bagi thaurang ama pakhat kya radi ko hoji moi manga leire moi manga jigi portfolio si yenthopiro deputy chief minister ani gi yenthopiro cabinet minister ani dugi yenthopiro natre harga na honorable cm jida Pagado nang khara thabak khara paikhatlo policy program khara paikhatlo idana mangonda free handa ko athing matham dana phagada ba mawongda ko positive oba aspect ama khakta nangi thaurang puna maksem saro haidana adom da intho obama magi wakhalon mayam ama da tawbu oragadi adusu asa khara madi ubi yaba hauji leiri basidi sarkar expansion tawgadra habadusu amuk tapthare me ministry yenthok insin da su bera ta leire honorable cm sidi nauna che minister or panina mathadi am saram ngane ba ko telaba matam go oibanina mangonda de awaba ngakta oram ngane ba mioi ba magi punsi da tawbu ngamamdaba chahi humfugi humbudragi maudragi matamduda ngamamdaba thabak tu bawda ngamdana aduma haugiba koktho ngamaneba telaba magi tha khara sida suk luraba wathokse losin mangamhange haitadi mangonda kadugumba khara su pigadabneba madu pibase sum thengda leragadi hen adum honorable cm sida kok sarakaneba ko hainingi ba poti we ma taina teda lamja thangna di am phajana hayaba ko akoina sum naina jaba matam dadi no our concept may be wrong but taurai basi mawong ji sum ururagadi nexalite free oba state handak moigi state amagi dgp na lauthokre any part of the state nexalite ki kadgumba kari hani khurau thangba ayet pa apanba amata leroi sunglai nexalite sunglai leitaba state ama santi porakpa adumba rajama oirane lauthokre ba India government ji kokchi eba karigino di Bharat ta lalobagi samacha se loina mami sham graba ngaktaneba except northern states the lady say innocent I am habama Manipur gi Tampak ki ning tambagi akhoi Bharat tagi tongana tagadabani haibagi iho ma changsaliba mayam singa se masi leibanina government of India ge sasanda akaiba madi adum barabar leiba hojiksu framework agreement namagi makada wari sanadiba innocent IM se migi diam clear hoye be kayam clear hoye da ko government of India na innocent IM da propose talk da badi sungu romoy ko haibadi package mayam ama pige se so indana hairam ngane ba paisa gi package ogera amagi pige no hairam ngane ba but innocent IM gi standard diam clear oiba khoinu ubui wani akoi India gi property lanthum paisa nungsa amata pamde akoi na pami badi akoi gi tungi mirol mase nakai sengna lehoba akoi gi tongan ba leba amasenba akoi gi tongan ba sovereignty ma nakoi na khoida khaido pirakpado adu khaktane ne mi gi di stick tawra leyaba handak litan da thoibo wa thokse masi mayam na di yum kuntra tre khak mai chak pa hedana lorom ba yayaba ko but Tangkhul ogera naga ogera akhoi gi ipa ipu sing thanamba lamdo ancestral naga gi di yam phabam leibe ma moi di khun
masing chaukthorakpa adagidi hongtorakpa anau khun semgalakpa se makoi gi di kya leite ba makoi gi ancestral land singsi ahal laman jingna thambiramba lamdu khatang ngak senba madugi territory do madu akhoi gi ne leijaba khaktane ba hairiba maphamsi masdaisda atopa mina akhoi gi lamni haidana haira adi makoi jo kashu nungaira moeba atai matang du dane ba so long sahi miyam gi damaktane adana blood set ta dana ikheng ta gi dana miyo bi punsi kaya ma loi gi dana kaya magi thengkhang naina adugumba itias mayama tangkak mayama haudana la aga NSN IM na ko tumina le thora kani kai sisu thajade ba ko adigi tangkhul haiba jati sigi miyam jinasu ko mathamoi de ka supelam ga dobu mande ba handak thoki bachina even adugi matung ikan kanadana litan sorry sana kaithe leidu da mukhtho e sana kaithe leidu laibak phadana violent hingsa je nakal ani maktam ta thokdre ko thoke je sum tau leire ba tau leiri base masi lamjata na ngasa haido ngasagi Bharat ki law of the land sibu challenge torokpa mungnarakpa singnarakpa nawalog de harakpa se madugi kangbu du di pharaga war o haibane warakado bomisi warak taramti nakoina makoisida karigumba khare injalle haibane ba tauro haidana matama madaibe makoina mahabharat ki da yam phajaba para mate khare leyeba akhoi di laman khumnabagi politics se tawbudonu tawe mamangi sarkar da su khoina uyeba ibo bina palingai matamda penagi daba mayam sing do madu kari hani laman khumbadona sason he tawbugumba adagi amana torumaga adugi hek khara mukna na hekta khoigi sason se governance se heta leibadona tawba matamdu da Shri Krishna na Arjun da hayabako karigumba nangna Mahabharat ki ngasagi Kurukshetra gi lan se karigumba nangna tawge haraba nachin naw gi mathakta lam gi damakta maram oirakanda laman khumning bagi lan oiradi ai nangi sarathi oiba sungam ngamoi haibane ba niti niyom chumdaba sasan namagi mayokta lan tawge haragadi of course ai nawon the fully support tawne haibane ba ngasai sar na habi basi ai gi wakhanda aina lamjin jabani ko akoi si micham khoise sega ses am oigadabane achum maran masa manna khangadabane akhoina neba akhoina khangiba akhoigi mihutuna akhoibu handana yengnada bagi da moi khangiba dina teba akhoigi punsi se thak wangkhalana na bagi da makta aphaba khuding makhoina lamjing aksano haiba gi da makta we have elected them as our leader khangiba neba ibe mai hoji gari thawoba Imphal Bazaar do oigera Thobal Bazaar do oigera adagidi karai dano oigera achaw sa ma lakpa matam nang gari thobu yaro chatho haise mamang da tongi baduna ni khangde maning da tongi baduna ni khangde colonel commander oigera commandant oigera adagi colonel oigera amma oigera MLA oigera mantri oigera chatho haise loina ma haine ba si Delhi the wathok oigrabane ba VIP culture se masi to je hadan ko hojik leiri ba sibo ko aduna akhoi gi sida yamna thuna santi porok ya bagi lambi ama khakte kana kari kamaina tawge da akhoi gi unity sima mapung phana platform amada khongbam amata de leminaraba prithvi gi force amatan hairakpa matam da su akhoina madu mayung yaraba what the government is coming to do for us adu nataba there is something that I have to do instead I am waiting what the government is planning to do sarkar na akhogi de makta kari tor kadage habidugi mahota akhoina su kari kum khara tawba ya ina songthorok pa yam righteousness oiba ko adugumba khara thola aba madudagi de mu government of India sina ngasagi state ka
यूनियन गवर्नमेंट गा लेनरीबा मरीदुगी मखादा सरकार पायरकपदा यावरिबा एमएलए मिनिस्टर अमा अमा सिंगसिदा मोगी तोबम थोप थबक फजना तहोलाबा लाइबा राज्यदुदा लाइबा खोगी मणिपुरदा लाइबा सरकार सिनसु ब्यूरोक्रेट ऑफिसर सिंगी को मागी मथौ फजना तहोलाबा एमएलए खुदिंग मक्सिगी जो मागी तोबम थोप तहोलाबा मागी जुरिडिक्शन दा कॉन्स्टिट्यूशन दा लोबम थोप दायित्व फजना लहोलाबा अदु ओरगदी को मना मनी नारक्तबसु यायबा कांगलुप की पॉलिटिक्स तौबसे मसिदि अखोगी मणिपुरना अखोगी एमएलए सिंगना अदुना अदाना लमदम सिगी मियो अमतना मदुगी वाखलोन अखोगी कनामतगी वाखलोन द ममी तादेबा हंदक सारसरत नंगसा हागिबदु लिटान द युम मै थाबदा होय आर्मी सु यारम मसुनो साम राइफल सु यारम मसुनो यारम मसु फरे यारम द्रसु फरे मोगी ममांग मक्ता द थाबा मतम दुवदा करी तौ लेगेबा लेत्रबनिना थवोइना इंस्टिगेट तौबा मई शुबा मख यावरीबा अदुगी मई शुबुदुनेबा अखोइना मदु हेक तोक्त्रिबा मखैदी we are never possible to expect peace in our state सुंगा यारोएबा होजी सरकार चाउथोहनदबे मरम करिनो portfolio yenथोहनदबे मरम करिनो ऑनेबल सीएम दा करिदोबगी शक्ति पीद्रिबनो पीरो लोन पीरोबा तेलबा मतम ओगेरा मा अंगम तोजरम जनु मागी कलेक्टिव रेस्पॉन्सिबिलिटी कैबिनेट मिनिस्टर मोइत्रा निथोइदुगी एमएलए मयाम की सहयोग प्रजा की सहयोग ता पुल्ल कांदा कइनो तौबे याब तोरम जनोबको अदुगुम बखरा ngасai sincerity honesty se ngasai gi chukli pairiba kangbu singsida karigum khara pokla agadi ko anauba germination ama mayon chongba ma samaj ama abido akoi ubadi phangba yai karigumba makoina hek kano tawruktrigadi chummaktriba makaidi ko akhoigi sarkar jinane aidi mapangal phudoga thabak tawbo ngamgane habase aigi wakhanadi ihu ubadi ngam ngamde dumai thamjage okay sir akhoigi adigi chukli paiba authority center gi makhoigi thodang se yam namak chawba अदुगी पोसिम लेरे yes अखोई मसेम गी प्रजा गी कोऑर्डिनेशन सिदगी अखोइना सु करी तव याय हाइबगी लखतपम थोप खोंगथांगसिंग लैदिबा मियाम गी बे सिविल सोसाइटी ऑर्गेनाइजेशन गी चिंगी तमगी लैदिबा सिगी पुना यासनबा तु याम दरकार ओय दुबु एज एन ऑथोरिटी अमोइना करी मखरा हिरम दावरी सानबा खोटप टेबल फोक लाखबगी फॉर्मेलिटी अमा हाइतरी यासनबा पुरकनबगी फैसिलिटेट तवदुदी सेंटर से एज एन ऑथोरिटी मागी अचौबा रोल अमा सु लैबसना सिदा अखोइना सेंटर सेक्टर कंथोकप यादबे पोट सुमसु लैरे अदुना हौजिकसी मणिपुर की सोल्यूशन सी क्राइसिस सी मसी से कनागी खुद लैके इज इट इन हैंड ऑफ स्टेट गवर्नमेंट और सेंटर्स करी मरम गिनो हाइबो वहंग सिमा चाव थोगले अदुगा हुजिक मणिपुर की सरकार ने मणिपुर लैंगाकना कईगुंबा सेंटर की पॉलिसी से होंगहनबा ngमगदी मयोन से चुमना थैहनबा ngम तारगदी मसी अखोई से सोल्यूशन से पुरकपा ngमबगी पॉसिबिलिटी सु अदुमक लैबा अदुमकपो मसी ngमदबे वफम दुन लैसे मरम अदुना हुजिक मणिपुर गवर्नमेंट मसी तसेंग दरकार ओइ तारगदी पब्लिकली चैलेंज तब फोंग चैलेंज तब गवर्नमेंट की सेंट्रल गवर्नमेंट की पॉलिसी प्रोग्राम चिंग से मसी मयोन से थैनब चैलेंज तगम दरकार ओइब्रा नत्रगा पॉलिटिकली यामना वेरी क्वाइटली मसी देसदा कोई थेंगबम दरकार ओइब्रा हाइबगा चोबुसिमा वहंग लाए हाइदि अल्टरनेटिव मोड सिक्योरिटी मॉडल अमा कनोदा सेंटर दा प्रपोज तौफम थोप थोगदी मखोई कदौगनी हाइबगा वहंग किम चांग लाए हाइतारे